Maheiroi ama suicide Toukhibana Udaipur College da Achouba Wathok oire Maheiroi singi suicide yengsinaba Supreme Court na guideline pikre. Haukiba sagonsen numit ki numidang da Rajasthan ki Udaipur da leiba Pacific Dental College da mahai tamlibi MBBS Maheiroi amana mahaki hostel gi kada suicide tawna siramba amade Maheiroi asina thamlamba suicide note na mahak nga lawriba khongthang asi college ki staff singna mental harassment jathabadagi khang mangamdaduna lawba khongthang ne haina phongdoklamliba asida Udaipur College da chawna wathok oire MBBS tamlibi Maheiroi asigi suicide ka mari leinana ngasi college asigi Maheiroi amadi atopa maphamdagi lakpa Maheiroi kayana college administration ki mayokta khongjang changsin ki khongjang changsin ki bada Maheiroi singna college administration na mikjang mikhai naiba thawong chathariba amadi Maheiroi singbu ka hena ot nairiba si mari leinaba singna mijeng changuna athuba matamda action lokhakadabani haiki Udaipur Police na phongdokhibada Maheiroi nupi masadu haukhiba sagonsen numit ke numidang pung 13 da mahaki hostel kada thauri yanduna leiramba thengnakhibani Kadu dagi nupi masa asina iramba suicide note adu phangba ngamkhibani haire Nakalamarom ngasi Supreme Court na lebak asida leiba education institutions singda Maheiroi singna suicide tawbagi chang hingalagliba asi yengsinnabagi damakta guideline 35 issue tawkre Supreme Court na phongdokhibada Maheiroi singna suicide tawbagi chang hingalagliba asi academic ki oiba polum puba ngamaktaba exam ki oiba pressure amadi institutions singdagi Maheiroi singbu saugatpiba walakpadagini masina maram oiraga Education institutions singda Maheiroi singi damakta mathau taba mental health counseling professional grievance redressal system amadi education settings singi regulatory oversight na singba khongthang sing lokhodana mapung phana support piba mathau tai haike Supreme Court na makataladuna education institutions singi teaching amadi non teaching staff khudimak sahi amada anirak mental health training chathagadabani masida natana institutions singna Internet Committee natragana authorities sing sengwatuna institution da chatharakpa sexual harassment amade atopa complaint singbu yengsinduna Maheiroi singda psychologically chogatpinaba thorang lokhakadabani haike Class 3 dagi Class 12 phawgi textbook da Operation Sindur yauragane Maheiroi singda Indian military matik mayai khanganabagi pandamda National Council for Education Research NCERT na class 3 dingina 12 phawa textbook da Operation Sindur yahannaba thorang lokhakre hairi Education Ministry source paladuna agency gi pauna hai textbook da Operation Sindur yahannabagi matangda NCERT na akaknaba matamgi manungda loisingadaba module ani sem saba haure ahanba module adu class 3 dingina 8 phawa da tamliba Maheiroi singi textbook da yahannabani ani suba module aduna class 9 dagina 12 phawgi Maheiroi singna tamgadaba textbook ta yahangadabani haire Pakistan na saugatpa terrorist singna handak Jammu and Kashmir gi Pahalgam attack chathakraba matungda Indian military na atenba matamgi manungda Operation Sindur chathaduna Pakistan amadi Pakistan occupied Kashmir da leiba terrorist singi camp amangata thogan khibagi thawong adu textbook ta yahonduna Maheiroi singda mamutana khangalagani Laimai Nipandagi na tara phawa pangadaba module sing aduna Indiana Pakistan mu matawkram na maitiba pikibage haibadu mayek sing na khangalagani haina ministry gi source amana phongdorakle Panba yabadi me tarik ki anganba ayukta Indiana micham kuntaruk sikhiba Pahalgam attack ki laman khumba oina Operation Sindur chathaduna Pakistan amasung Pakistan occupied Kashmir da leiba terrorist camp mapan amasung Pakistan military gi maruiba Installation kya amang ata thogan khibani fighter jet missile drone long range weapon amadi heavy artillery sizinabagi attack chathakibani